Welcome back, beautiful people. Manipuri Story Collection YouTube channel asida ekhoigi nungsijaraba listeners pumnamakpu Narrator Sanathoi na amuka hanna taramnog cheri. Ngasi channel asida Manipuri Story Collection Facebook page ki writer amamog introduce tawbagi tancha adulong sege. Ai BSc ekhoigi MSc page ki reader singnadi thadok hendok na khangnaraba writer amakhakni. She is one of the popular writers of Manipuri Story Collection, and I'm sure her style of writing will definitely entertain our listeners as well. Laisare miyam gidamagta Manipuri Story Collection YouTube channel asida aihaki 18 suba khudoloina presenting to you all Victoria Yumlembam gi Mitkhubi. Hosi wari asi hauzarege miyam punna taminarasi. Marai bakta mathanda khupang na thasin jaduna atang na hairi aigi daw sidi pura puri pio thibak to phame he laibok aigi laibok he laibok atang bogi laibok thiman na suthi da ko aigi laibok se pakpa khon kalap na laukhalai yam wai he khasik ta ganate yam sathi na wai he sini karino narai bok to thugai rago fail oi badu pass tor kadro atang na kharphing tak tong na amukhum lai Satyajit nang pass tor kai na afawadi saselakanu lawai masa pakpa haifet nokfet tong na mangakti iladuna ha loire he bapti adu hairaga nakana madamu mamai du lai thoki atang na bap na ti se yengo ba handa kanirak suremi aina metric fail ori se aina haidi paper check toriba osa sing su mangare khare yengbi khorpi dana matau yari ni adusu yengbi de ha moi paper check tawbagi phanglakpa sel duna mathi bong do leiraga char kanda mathi loina phaidara sanu pakpana aidine ahom lak subadani pass tawli se adusu kampada atangna yare nang pass away wari do ai ta janingdre khasare oksare penjare kai kandabda pakpana swaida sumpham leraga kanaroi yumda changna na batawsi atangna nangdi kufet kafet pass tawamina nayumda changlini ngobi tawbiga tonglini aidi fail koi Hitler ga rano ga di ai halakpo ngairam kini mangto thangat tana namai mathi bongai sini ai su kappa dor su pass tawmoba kitang da su haraungi pakpana matam lairingai da di honade hausikta fail orakanda chinta ga su tawsari ha sakta asiga atang pakpada mamit pairak yengduna ses nang pass ore kaina afau thina sare ne wakhal gado pura Shahrukh Khan oleba pakpana aduwanati nangdi tuition chatpra su chate school haira nong phado nasana hotnabra su honajade atangna nana khangbiri ba tuition chatle nong phado bang to bagi hekta to hali yumda tutor kore aina haidi khoi maga ipaga si tutor do nupa oresu yeng bakhar nungai ba mi man ba ko piradi faidana adu sunate masakne na tinu lai mu man mungakta segrak manam na namthiri ba adagi nupi gore nupi du su masa lai sabini kaina khara kesa mongzade anok tha law bam usilani sor manam ne na inam namthirani oza sakta singdu ubada ai lai tamba tokning bane mi pakpana adumai toradi napunsigi pass toro ibo atangna hera darka ta deda borna leri kai thabini hanura fawba chesu surasu thakidoini pakpana yare yum changasi fana kuire ibani na swaida wakan mi pham lak lise atangna lawai masa nangdi pass tormina hararamani aidi fail yum changni khanbada ai mathaga sare nupi oramladi arapa nupa amada pharaga chenthokrage bu adusu yaroi adu hairaga atang pakpagi pambomda haifet konsiladuna pakpa ai nongonda ngasi chelage yum hanjinba ngamlaroi pakpasu hainadaba matau utuna khara chathoklaga tukatse karino natei budai sadaba minnai sidi daw yaroi atangna yare lawai masa huiman ba daw yaroi kaina nangdi haraubana maton thokleni
Aidi yung changni khanbada mihun gasi yada hulle. Pakpana wai khudingi lawai masa kaina nang nadi imphal masani na ko. Atangna ay imphal dai ni hai ki bro ay su lawai ni chap manai akhoi khurai se lawai sing mani yare chasilao chaga ngang leranu. Wati warem tauba yaba tawraba matung mayumdadi hanjinda yadabanina atangba hanjilai. Mayum yaudringaida gari du khamlaga ilagli. Makhol thokhandana tapnagasu insinjarakli. Sumangda gari du khamlamlaga yumleimana diglakan bagum makhol thokhandana makhongdu tapli thangduna changjarakli. Mama mapa tadana bahaiduna adubu laibak thiba haibaduni. Mama mapadi mayai kada asawba sakphomga loinana phamduna leirami. Mama mapagi sakphomdu ubada atangba thanglamba makhongdu chaplepladuna tumina leptuna leikre. Macha ubadagi loyasu hawgalaktuna machada asawba pumba haitharakli. Loya sauna nangna tawrisi karino ha karino. Atang khumde tumina leptuna adumak mareidi. Loya amuk makha tarai. Mamang oikrabasu handakti anirak sure pass tauba mayarena nama singna 12 kana khidore aduga nangna hosi phaba metric fail namai dubo karimta ikaiba khangdrabar nangse. Atang karimta thausadana khumlai aisu metric pass tawninglini 11 kaido kaninglini yada tawrini noina khangdana. Loyana mi usittaba aigi chinthakta khomba asi haiduna loyana machano pabu phuge haiduna chensilli. Mapana phuga dore haiduna atangsu mamagi manakta chensilli. Mamagi manakta chensillabasu upai leite. Atang khubak ani humdi adumak machare. Ritana moi babo yare se tokbiro phuraga pass tawrakadaba nate mathangda phasana hona lagalore. Loyana anira honabasida ngamdre mathangdadi kamaina ngamdoribano masana karimta gyan tade. Mahak thaki akhoise chopa ikaiba yamna ngakadori mamangdasu ikaibiyaba ikaikredana inkhalakbani ngausanu khanna thingdabani adubu mayam hinsilakadori ngausinabada number 1 lariktana mithi. Ritana hoise tokbiro angangse makokka loina ngawba tare. Loyana karigi tokpana mama angang ka kharkanu tungda akaibiyam lakani ngasidagidi ma nungairadawni gari ama paisilaga koise chatlibase chatpro yenge loini yonthokige gariga phone ga amata pairunu piro phone ga do. Adu hairaga loya machagi pocket tagi phone du mulli. Atangsu lokhidanaba kore leithongjaribani adubu upai leitre mapana phone du lokre. Mapana phone lokhibadagi atang masaktu peri ga su tawrakli. Loyana metric fail nangna karigi phone pairunu. Asi haiduna loya machanopagi phone du paisilaga thokre. Mapa hek thokibaga atangsu mamada isau langsili. Atang peri fail sibu aina oiningdana oibani kaina khalura jalo asigi thok saksinga khalli sibo ima nang asida kamaina nayum palaino. Ritana homoro nangna susut ka tawdana kaplidubo. Atang khon kalapna homo khagna kapna bro nupadi kapayadro. Ritana nati nangbu handakti question yam nungai haikidaine. Atangna question budi computer da nan namthoklaga pirakpanina paba nungai answer dudi pauna iramde. Ritana Atangna nate ima nang nawase kokta am tawbani nomaising popagi haunabi serei chatpa yaimoi bagi haunabi pakok khara chakpani gari ga se hete yon thokidoini ima nangna yondanaba khara thinguko. Ritana yongi on khasanu aidi nahanabu yolhalingabani khathuna yonsena amtobo hairukige. Phamlambadagi Ritasu awatuna chatke tawi angang macha amagum mamagi makhwangda kosinduna atangbasu yali. Atangna ima nang nawagi misangsangnu ko namu phasada tawnu noi nupa sidi khar leiraga sikhrani aina nang kol haudoini ailuna tawbidradi hayangwai nangsu thina tawbijani aina. Ritana atangbu inthoktuna thado he
Karino tahoi khangde tahoi de khangde napadabu adumaina hai bhauna bro ha ibungo nangse warak taba mapan thogle nangga leimina dau saro aisu napagi matung injaki ge khangbra atangna khoi badagi nana khit mahele phatabase be nupi haisini kasamgi ranoga chapmanaye Ritana chahi kya gi matung laifam kaya chaluraga wana nizaduna yam tangna phangsakiba ichani ko khandana imana nangse nungsina atangba haina kaubani aduga nangdi phola saraga thole Rita su khara nganglamlaga thokre mama thokibaga atangsu sofa duda longkhak longna hipthai aibu karino moini na khanbirise gari su yon kidoraba phone su pahen bidraba ai siru hairaba moini na harise I kaktana ai na husik thokmang thokini ko natraga kidney nama yon tholasira as o ka saida Hitler matai manau siga laimina base Numidangi matamni Rita chakhumda chak thongli atangsu mamagi matung koin inaduna ningai tauri Ima nabu phata tawnuda phone do amta lobiro haiba Rita hoi mai haide magi chak thongfam thokpa adum thongli atang khon kalapna Ima phone amta lobiro haibani Rita chak thongna swaidane pepa ngangnu ko apai potna thomlakla dinang saktam mama oni ko ngasi atangna mabukse kaya phatrino yengune khoi hong khok leibasida noina tena nauna misang oiraga aibuna tongan ta haline ba aigi su misang oina ba amaga pomu yadro noibo Ritana nang waya mangingbra ha nakong mesida yam ngangnu ko nang ama khak leibasida fau langna phana ngamdringai sida ani suramladi napaga igadi sigiba tabani ko atangna Masa yang poga mama mapa siedi kanam ta diko adoima phone do amta lobiro ba Ritana nang phone do yaudadi leiba ngamdrabo ha atangna ngamdie Ritana nachin khombana kaliba engonda surusu nai desero napada hairuso atangna aidine ko kapningi aisini noina taina naw pelo ai olaga Noina taina naw pelo nungairo masti tawro aino waraga ha Thabak thokmandrabada atangsu mamada isau langlamlaga thoglei mamada di nongsagum thongna yamna phabani adubu mapana thongsinda leptuna leirambadu ubada sikargi saji amongum pungte tekre makhongdu tabli thangduna chakhumdagi thonglakladuna magi ka tamna chatkre Machana chatpadu loyasu makhwang metladuna mamit pairap yengduna lepli Machana ka changkhibaga masu chakhumda changlai Loyana onthokna senaba ngangnaba wagadori masi angangse Ritana kari hairaga mabu gyan tahangadabano aisu khangdre Loyana gyan tanaba fana hai yade fuduna yengi yade isa ama khaktang pokpadabu asuk waba Mina mga turok boklasu kaisu matha sanade Ritana akoina soibane mase angang oringaida isani nungsiribani haiduna kusirasi maning tohan kebagi mahaini Loyana khara sauroglaga gyan tarakpra haiduna ngai baiduni Turelgi chelna hangatna chende hainaribani mama mapa oibasingna macha oibasingi damakta kayamuk yamna wazaba khanjaba haibasi macha oibasingnadi kari su khangbide Rita amadi loyasu amata poksaba macha nupagi damakta wazari adubu atangnadi kari su khangbide numitu atang mamada ningai tauri aigi gari layo aisini ko second or su kaide layo aisini Ritana Maray nataba maray tawano Matang hek metric pass tawraba Machanate nangi asaw balay bini Atangna Ay asaw pamsade Masalay biyo hosi Ritana Atang Hay bangang ba karkatana siko Nang naningki ba do Pagira paroira pangdabaya di kan ba do Tawgano Apaba tabakta ningboy di pay Atangna
noina ipa sadana ai gari du yonbiri natro Ritana masa ama leirisi thaubadi kayam yamna kaibage ha aikoibu iral kyamna leidana gari makhal makhal thamgadoribano Atangna nangi Vespa sidi thoningdiye asidi nupi gari ni Ritana nupa masasu adum mathaunabani Atangna moina homogi I khraga yawba kambu oramni aidi hayeng angsi manungsida leidi yaro haisini ko Ritana ho metric to pass tawkho aduga leibige Atangna metric se mathang saidane yam wale aidi leibiu haisini ko Ritana nganghoro nathanta nganghoro adu haramnaga Rita su agotuna changkre atang machin pomthoktuna lehawi masing fatkidraba ningkibada hongandaba atangni magi ningaida mama mapasu leifam chafam khangdraduna mana pamsaba bike ama leibire atang nungaibada loikre maton thokle nonganbadagi numitaba phau koisa chatuna leire yumda hanjani haiba phau kausilakle Loyana nasanu padi leitabra Ritana leite Loyana Nomata wakal se he ingna leiba phangdeda Ritana nungaibana loikre magi pamsaba haibadu hek thokre gari ma leibi basidi Loyana Torasano magi apamba ai bazar phawbada yorukige Ritana horen moi babung halakpada bazar dagi kari no hensang ano apen kita yengbiro Loyana hoi Loya su gari thokdoktuna bazar da chatkre Rita su thaba ingkhang loisilli somda bazar da Loyana marup kula natrane kulana ise loya uburu de daidi Loyana kadai salubano marupo kulana isanu pigi mingsan balapane Loyana kari tambagino kulana biye tambagine maro Loyana leplaga wari sabasi nungaite asigi hotel sida cha mom thakminaraga wari sasi unadabasu kuire asumna makoyani hotel aduda changlaptuna cha thakminari Loyana ahandura atombidura biye tamdori sibo kulana ahanduni atombidudi handa class 10 kabada ngairi Loyana nangidi biye tamlaba nasaga leirabani kulana khangdre daitaw mayam tamnayena aisu tamange khalibani ado nangi nasano padudi class kya tamme Loyana itaw aigi isadi hai kanadreda housing phaba metric pass tawdri ado nasano pidudi adagi hangat handa chatkadoribra natraga hostel da leigadoribra Kulana aisu laifam dugini ayamba matha sari base anakpa sidadi hostel amata phangdre rent pudi phangi ada nupi masani na aina rent ta thambasu pamde khara mirak narak singba angang oredi phaba adusu natte do Loyana adudi kamdo batare Kulana tha amani di yumdagi chathok chasin tawrasanu aduga amuk yenglage tawbani Loyana itaw ai sibu kari oinaga ururagene asigumba tanja sida mating pangnadradi marup oiba itaw sanabagi kari kanage itaw gi sanupido aigi da thamlabasu aduk yaina Kulla harauna hoine aidi itaw gi wakhaldi tawbu tawrudre Loyana ai leina karigi isanupina lamlapna hangat handa chatkadorino aigi da leisasanu aigi su isani kaino Kulana itaw nang thingnabase yam nungaire ai mathase sabada loiramabani Loyana sadrade wakaldi munna khande ado ibemadu karam kanda thinbirakeba Kulana mathang thadagi class horani hai hafta amu leiraga ai thilaklage Loyana aigi number piramge taw
ꯂꯥꯛꯀꯗꯧꯕ ꯅꯨꯃꯤꯠꯇꯣ ꯐꯣꯟꯗ ꯍꯦꯛꯇ ꯍꯥꯏꯔꯛꯑꯣ Matam kuina unarudraba mataw anitu awa nungay wari ngihak sanaraba matung loyana kulabu parking pauba tinbiramlaga masu mayumtam na halagle.